Hauzik wari macha mata minarasi wari macha sigi mamingna khonida sana thiba Andrew Carnes pupang sudaba angang ama oina maraibag yengba oina Scotland dagi America da lakhibani America da thunglarba matungda afang thabak suduna punsilen ba horaklaga mamaida United States of America gi khwaidigi chawba steel manufacturer oikhi matam amadadi mahaki makhada millionaire nifum doi laikhi dollar million ama haibase ngasimak yamkhraba paisani mahaki matam lisim chamapan kun adwaidadi kaya yamba paisa oiramgadage haibadu khanthaduna yengba yai kanagumba amana amukhak Andrew Carnes da mahak mi karamna loinabage haina hangki mahakna paukhum pikhi mi loinaba haibase khonidagi sana tanbagumbani aikoina sana makup ama phangnaba tanba matamda aikoigi mangda leiramba amotpa leibak leikhom ton kaya khotokhiba tai nahakna sana machet ado fnge hairabadi nahak leibak khotpa tabani aduga sana tanba matamda nahakna amotpa leibak leikhom ado yengde sana du khakta tanai yengi Andrew Carnes ke paukhom asida yamna maru oiba paujil ama yauri wafam ase yamna kupna amadi luna amuktang mahaki paukhom ase khantarabadi mipum khudingda phibam khudingda kanaragadaba paujil ama soidana thengnagani paujil adudi yamna nakhai sengi sana thiba oyu miyeng hongdo laikhomda miyeng thamlunu afabata uba tamu haibani aikoigi miyeng pham kari oigadage aikoina mi natraga potki asoiba natraga aranba thiduna lairabadi asoiba ngakta ugani aikoina thigadaba se sanara laikhomla sargada fawba thibu thirabadi asoiba phattaba ngakta thengnagani mi ayamba makoina thiribado fangi laikhom thirabadi laikhom fangani sana thirabadi sana fangani